ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯣꯡꯀꯣꯠ ꯆꯦꯐꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗ ꯀꯨꯀꯤ ꯂꯩꯁꯥꯕꯤ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯖꯦꯔꯣ ꯑꯋꯥꯔꯗ ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯅ ꯚꯤꯛꯇꯤꯝ ꯑꯣꯏꯍꯟꯈ꯭ꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯐꯤꯛꯁ ꯇꯧꯅꯕ ꯋꯥꯐꯝ ꯄꯨꯈꯠꯈ꯭ꯔꯦ꯫ ꯍꯪꯒꯥꯝ ꯏꯀꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯦ꯫ ꯏꯔꯥꯏ ꯑꯃꯗꯤ ꯊꯥꯡꯖꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯥꯉꯕꯣꯛꯀꯤ ꯑꯔꯣꯡ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯌꯩꯅꯕꯒꯤ ꯄꯩꯗꯨꯅ ꯊꯝꯕ ꯆꯥꯎꯔꯥꯛꯅ ꯂꯧ ꯂꯧꯈꯥꯏ ꯑꯃꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯍꯪꯒꯥꯝ ꯏꯀꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯦ꯫ ꯍꯪꯒꯥꯝ ꯏꯀꯨ ꯑꯗꯨ ꯈꯥꯉꯕꯣꯛ ꯄꯥꯔꯠ 2 ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯗꯣꯔꯦꯟꯒꯤꯅꯤ꯫ ꯂꯧ ꯁꯪꯒꯝ ꯑꯃꯒꯤ ꯍꯪꯒꯥꯝ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯃꯐꯝ ꯑꯅꯤ ꯊꯣꯛꯅ ꯏꯀꯨ ꯄꯩꯕꯅꯤ, ꯃꯗꯨꯗꯒꯤ ꯏꯀꯨ ꯑꯃ ꯃꯩ ꯊꯥꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯒꯦꯜꯖꯥꯡꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯦꯜꯖꯥꯡ ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯗ ꯊꯥ ꯑꯁꯤꯒꯤ 22ꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯒꯦꯜꯖꯥꯡ ꯑꯦꯔꯤꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ RPG ꯒ꯭ꯔꯦꯅꯦꯗ ꯑꯃ, 30mm ꯒ꯭ꯔꯦꯅꯦꯗ ꯑꯍꯨꯝ, 81mm ꯃꯣꯔꯇꯥꯔ ꯕꯣꯝ ꯑꯃ, IED ꯑꯃ, 40mm ꯒ꯭ꯔꯦꯅꯦꯗ ꯑꯅꯤ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯅꯤ, 7.62mm ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 8ꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ 13 ꯐꯥꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯎꯈꯣꯡ ꯑꯦꯔꯤꯌꯥꯗꯒꯤ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ 13 ꯐꯥꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅongmeirapam ꯀꯣꯟꯗꯨꯝ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯂꯥꯟꯍꯩꯕ ꯆꯍꯤ 93, ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯣꯁꯦꯁ ꯑꯦꯂꯥꯏꯁ ꯀꯪꯂꯩꯄꯨꯕ ꯑꯦꯂꯥꯏꯁ ꯀꯤꯂꯣ 1 ꯆꯍꯤ 93, ꯇꯈꯦꯜꯁꯪꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯁꯔꯃ ꯑꯦꯂꯥꯏꯁ ꯈꯥꯕ ꯆꯍꯤ 57, ꯌꯦꯂꯥꯝ ꯔꯇꯟ ꯁꯤꯡ ꯑꯦꯂꯥꯏꯁ ꯈꯝꯕ ꯆꯍꯤ 54, ꯑꯍꯟꯊꯦꯝ ꯔꯇꯟ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯁꯤꯔꯨꯏ ꯆꯍꯤ 30, ꯁꯣꯌꯥꯝ ꯁꯟꯖꯤꯠ ꯆꯍꯤ 92, ꯇꯣꯏꯖꯝ ꯀꯔꯖꯤꯠ ꯁꯤꯡ ꯆꯍꯤ 10, ꯄꯨꯈ꯭ꯔꯤ ꯍꯣꯡꯕꯝ ꯅꯣꯡꯁꯥꯕ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯂꯥꯟꯗꯥꯕ ꯆꯍꯤ 19, ꯀꯥꯎꯖꯝ ꯃꯥꯏꯁꯟ ꯃꯩꯇꯩ, ꯊꯧꯗꯥꯝ ꯃꯣꯅꯥ ꯃꯩꯇꯩ ꯆꯍꯤ 18, ꯀꯣꯟꯁꯝ ꯕꯦꯕꯦꯇꯣ ꯃꯩꯇꯩ ꯆꯍꯤ 19, ꯋꯥꯡꯕꯝ ꯁꯟꯇꯣꯁ ꯃꯩꯇꯩ ꯆꯍꯤ 18, ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗꯤꯛꯁꯟ ꯃꯩꯇꯩ ꯆꯍꯤ 18 ꯑꯃꯁꯨꯡ ꯆꯤꯡꯉꯥꯈꯝ ꯔꯣꯃꯦꯁ ꯁꯤꯡ ꯑꯦꯂꯥꯏꯁ ꯌꯥꯏꯐꯕ ꯆꯍꯤ 30ꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯏꯟꯁꯥꯁ ꯔꯥꯏꯐꯜ 2, ꯏꯟꯁꯥꯁ LMG ꯃꯦꯒꯥꯖꯤꯟ 9, ꯏꯟꯁꯥꯁ ꯔꯥꯏꯐꯜꯒꯤ ꯃꯦꯒꯥꯖꯤꯟ 5, ꯏꯟꯁꯥꯁꯀꯤ ꯅꯣꯡꯃꯩ ꯃꯔꯨ 100, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1, ꯃꯣꯕꯥꯏꯜ ꯐꯣꯟ 12, ꯍꯦꯜꯃꯦꯠ 5, ꯕꯦꯛꯄꯦꯛ 5 ꯑꯃꯁꯨꯡ 4 ꯍ꯭ꯋꯤꯂꯔ 4 ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯇꯝꯄꯥꯛꯇꯅ ꯁꯤꯐꯥꯏꯅ ꯄꯩꯔꯦ, ꯆꯤꯡꯗꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯤ꯫ ꯃꯣꯡꯀꯣꯠ ꯆꯦꯐꯨꯗ ꯂꯩꯁꯥꯕꯤ ꯑꯃ ꯅꯣꯡꯃꯩꯅ ꯐꯥꯜꯂꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗꯅ ꯁꯤꯐꯥꯏꯅ ꯄꯩꯔꯒ ꯊꯝꯂꯤ, ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝꯗꯅ ꯗꯤꯋꯥꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯕꯣꯝꯕꯨꯂꯥ ꯊꯥꯕꯒꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯅ ꯃꯐꯝ ꯀꯌꯥꯗ ꯅꯤꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯏꯔꯥꯡꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯣꯡꯀꯣꯠ ꯆꯦꯐꯨꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯦꯠ ꯊꯪꯕ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕ ꯅꯨꯄꯤ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯂꯥꯌꯦꯡꯅꯕ ꯄꯨꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯂꯣꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯨꯗꯣꯡꯆꯥꯅꯅꯕ ꯕꯪꯀꯔ ꯀꯌꯥꯃꯔꯨꯝꯁꯨ ꯁꯦꯝꯗꯨꯅ ꯊꯝꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯃꯒ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤꯁꯤꯡꯗ ꯃꯤꯆꯝ ꯑꯃꯠꯇ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯩꯔꯒ ꯂꯩꯔꯒꯁꯨ ꯆꯥꯎꯔꯕ ꯆꯤꯡꯒꯤ ꯂꯝꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇ꯭ꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯍꯣꯕ ꯑꯃꯁꯨꯡ ꯃꯊꯧꯗ ꯆꯦꯛꯁꯤꯟꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯃꯗꯨꯒꯤ ꯆꯩꯊꯦꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯃꯔꯨꯝꯅ ꯐꯪꯂꯤ꯫ ꯑꯋꯥꯕ ꯅꯪꯂꯕ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯪꯂꯛꯂꯤ꯫
Marak asida Senapati District ki Zaimeng Lake ta lengakna tourism mari lenana sangwat sagilebasing kulai paiba kuki terrorist mayam sangsilaktuna thugairambga loinana mafam aduda kuki len haina thajalambagi asobo wato ama amuk thoraklei masina maram oiraga phurup masalgi oiba nungainadaba ase mapan thoraktuna Senapati District lomdasu sandorakadra haibagi mipaiba leire thodo adugi matangda Tonglan Area Joint Action Committee on Protection of Ancestral Land na akanba mawda condemn tawbaga loinana senariba miyosing adu pungni punipan gi manungda phagadabani haina demand tawrakli sangwat sagaleba sing adu kuki terrorist sing aduna mai thadok lamle hairi Manipur gi watok thawoibidi haina MP Bimol na parliament penaba phongdokhre Kumza 2023 ge May 3 dagi Manipur da thorokliba kanloki irang luisanaba Puksel sena hona dabagi matangda Inner Manipur Parliamentary Constituency ge MP Dr. Angomsa Bimol akoizamna pendaba phongdokhre Lok Sabha ge 0 hour matamda wangaladuna mahna hai Manipur da thokliba irang asida India lengakna lokpham thokpa thodang laudana leiri tha kharagi mamangda mayang lambam risikanda kauba miyoi ama kuki khulai paiba singna point blank ta nomai kaptuna hatki risikantana makut ani lonaraga thawai kanbina ba haijaki mana kut lonaraga haijakiba adu irang asida hatok pikraba miyoi kyagi mahut selibani irang asigi asobo saiteng panglaba miyamna asumbo well pangana haijaraga lakiba sing adu risikantana kut lonakiba aduna mayek sena taklibani haina India lengakta pendaba phongdoki Tangkhul Nagagi mihut sing yaudana Chief Minister Yumnam Khemsan na Kuki Zo Council ge unaduna waris sarabagi maram miyam khangna sengdor kadabani haina Tangkhul Nagalong TNL na takselakle